Lakhipuronline puthokchaba March ki tang kun manga ningthau kaban mit ki Khomjinba Pao tabirasi ahanbada maruiba Pao Amsu Hozai District Committee na sinduna mapan suba yausang kumai Hozai da hokre Congress Party da join taukraba Dr. Maimom Santi Kumar bo Kumbir Gram Airport ta taram na okre Dholai gi Jarul Tola Reserve da Dholai Kendra Manipuri Welfare Society koba Society amasim kre Agartala da Basanta Usab Kamari Lenana Manipuri yauna makal kaya gi nat ki oiba thoram sing pangthokre amasung ebong 7 brothers na late Konthaujam Kalenjau Singha Memorial Football Tournament ki champion oikre Haujik mapung oiba pau tabirase All Assam Manipuri Students Union Amsu Hozai District Committee na sinduna lisingani ga tara taruk tagi hauna chahi khudingi pangthoktuna lakpa yausang kumhei handak chahi gi mapan suba yausang kumhei ki thoram Hozai gi Kaurnagar Young Sporting Club ki sanabungda haukre Manipur gi irang asina maram oiraga handak ki yausang kumhei da harau kumhei ki saruk yautana sports khaktamak pangthokle handak ki yausang kumhei asida club kunma thoina saruk jari Manipuri Sahitya Parisad Assam Hozai District Committee ki President Ten Subam Maniharna Mithunglen oiduna sanaba haudoki Thauramasi ki matangda Amsu Hozai District Committee ki Advisor Dijamani Sarmana asumna hai Dijamani Sarma All Assam Manipuri Students Union Hozai District Committee ki Advisor akhoi na chakhiba chahi mapan dagi lisingani ga tara taruk tagi hauna masi phawba chahi khudingi sports literature amadi culture gi lamda khoi anau harol singbu platform idura makhoi gi talent amasung moi gi talent ga showcase tamna bai tamakta thokpa ngamdana bai tamakta platform pi la bai tamakta yaksang kumai mingtholaga akhoina sana khona bagi amadi inat ki oiba thoram kya pangthokna yaksang gi matamda pangthokna lagi haiba yaksang kumai asi chahi khudingi akhoina numit humni chona pangthoi amadi sanaroi singa akhoina ks oiba mana sen gi oiba mana pi duna thagat na bagi khona haiba yaksang kumai asida akhoina takhiba chahi kya dagi hauna manipur gi akhoi referee kya national referee kya lakna su mateng pangbi amasung haiba sanaroi singsi marak tagi thoklaga akhoina north east level da national level da sanakhiba sanaroi kya asina akhoina mai pakgi mami amadi khangi amasung masiga loina yausang gi matamda akhoina festival gi namada thokliba akhoi da thobak kaya akhoi gi naharol singse akhoina festival gi leba philosophy dagi longan ba maiga yamna chattuna ona taina ba thobak komda engage torokwa sidagi akhoina naharol singi wakhalon bu sana khota ba culture amadi sahitya gi maiga da konsalanduna afaba lamda khatnabai damakta yausang kumai sina all Assam Manipuri Student Union gi maiga dagi patnajaba Trinamool Thadokuna Congress Party the join taukraba Metei Luchingba Dr. Maimom Santi Kumar nangarang Kumbirgram Airport ta thunglakibada mahakpu kasar gi mapam kaya dagi lakpa yamlaba miyamna leipareng amadi lengyan pihuktuna taramna okre Maruaina Borkhola Action Committee gi Thobuba Singh L Purnima Devi amadi L Susila Devi na chingba miyoi singaloina na Borkhola Sonai Dholai Lakhipur amadi Silchar constituency gi miyoi singna taramna okhe mathangda District Congress Office ta pangthokiba taramna okpagi thoramda Dr. Santi Kumar bu District President Avijit Palna lengyan fi huktuna taramna okhe Thoromatuda wangangladuna Dr. Maimom Santi Kumar na Congress Party na miyobagi adhikar amadi Sangbidan bu ngak senanabagi damak changsilakliba khongjang asigi lanmi ama oina party asida mingchan bani haike Congress Party asina jati dharma khaidana apikpa kanglup kaya gi yaiphananaba thorang kaya paikat ki haibasi ekoina kopam thokte hairaduna Assam da Manipuri Development Council pikibasi Congress sarkar na pairingai matamdani haike Thoromatuda Dr. Maimom Santi Kumar bu mitei gi akhanaba leader ama oina district president na miyamda saktakhe সামনে আমাদের শিলচরের কথা বরাক ভ্যালির কথা এবং আমার মণিপুরি জাতির কথা বলতে পেরেছি আমার দাদা আমিরদাও সেখানে ছিলেন আমি শুনেছি আজকে উনি সেই মণিপুরি সমাজের কথা উনিও বলেছেন আমি সেদিনও বলেছি যে 2011 সালে যখন কংগ্রেস সরকার ছিলেন সেই কংগ্রেস সরকার
সেই মণিপুরি জাতি পিছিয়ে পড়া সংখ্যালঘু মণিপুরি গোষ্ঠী ভাষিক সংখ্যালঘু মণিপুরি গোষ্ঠীর জাতির উন্নতির জন্য কলা কৃষ্টি সংস্কৃতি স্বাস্থ্য এবং শিক্ষার ক্ষেত্রে উন্নতির জন্য মণিপুরি উন্নয়ন পরিষদ দিয়েছেন। সেই কথার জন্য আজকে আমি এই সভায় কংগ্রেস দলকে কৃতজ্ঞতা জ্ঞাপন করি। All Assam Manipuri Women Maira Paibi Coordination Committee Central Committee ki kunmapan suba chahi gi mifam lakliba April gi tang tareta Rongpur da pangthok lagani. Maira lup asigi Udarbon Subdivision na Silang duna pangthok kadaba chahi gi mifam asiga mari lenana ngarang Silchar Rongpur Part 2 da phamkiba mifam amada miyoi kunma thoina saba reception committee ama semkhre. Dholai constituency gi Jarul Tola Reserve Talaiba Community Hall da Mitei Singita Oiba Mifam Mafam duna Dholai Kendra Manipuri Welfare Society Koba Society ngarang nomaising nimita semkhre. Mifam asida Dholai Subdivision gi Maira Loop ki advisor Rajkumar Sana Tombana Mifam Maboi ki aduga Potharaba Oja Kishore Kumar Dholai Subdivision gi Maira Loop ki President RK Bimola Sana Chingsubam Nabakumar Oja M Dhiren Krishna Chandra, Ananta Singha, Longjam Binoy, Longjam Raju, Irengbam Malem, Sapam Ajit Nachingba Miyoi Singh Dais Tapamke. Society asigi maru oiba pandamdi constituency amamam dalairiba purup asigi miyoi singna apunbagi wakalon sagatuna praja amagi phangpham thokpa kudongchaba phangananabagi punna hotnabinaba haibasini. Aikhoi da piriba vote ki mamal lehenanaba thodang paikat bagaloinana chakot khongthangda mapung phana saruk yaminasi haibagi warep sulokhi aroibada Jarol Tola Maira Loop ki member sing amadi chahi yamlaba Maira member iche ngangbibu thagat paphungdokhi. Naharol Khorirol Silup Assam Lakhipur na 4 TV ka kusam naduna ngarang Singirbon High School da Lakhipur lamdam gi oiba aiba ab tranipan saruk yaduna sahitya gi thoromama pangthokre hairiba thoromasida masana iba wari macha amadi saireng sing pathoknakhi thoromasida Saubam Jayanti Thokchom Anjana Ayekpam Surjamukhi Purnajoti Changkramayam Mohan Singh Habit Habam Dhirarani Wahengbam Bidabati Sorojini Devi Haisnam Bina Joymala Joy Shankar Haisnam CH Bidit Kumar Ngangom Baba Macha Ilabanta Yumnam Thokchom Nalini Kumar Khetrimayim Nobin Kabrabam Anita Ingudam Satish Chandra Konthaujam Nandababuna Chingba miyoi singna saruk jakhiya haina Silup ki President Thokchom Bishana na khangalakli. Nungairaba Pao SS Coaching Center Binakandi Part 1 gi Thong Manakta Class 8 tagina Class 12 phawbagi mahiroi singi damak Maths amadi Science subject ta coaching haujaragani. Subject sing asi tambi takpi bada experience lairaba MSc Maths Somia Sanaujamna linkachaba SS Coaching Center asida atai experience lairaba oja sing yauna Maths Advanced Maths Physics Chemistry Biology na chingba takpi tambi gadori. Akupa marol amadi registration gi damak ngasimak mobile number 6002-203-538 number asida contact taubiyu. Handak pangthokadoriba 39 suba Lok Sabha Mikalda Sri Rajkumar Somorendra Singh Elias Kaikubu Inner Manipur Parliamentary Constituency da Manipur People's Party MPP gi mirep oina puthokre. Sanskar Bharati Tripura Unit na sinduna Agartala Durgabari Mandopta Basanta Usop Kamari Lenana Manipuri yauna makhal kaya gi nat ki oiba thoram sing amasung angang singila yekpa saireng thibna chingba makhal kaya gi thoram sing pangthokre. Mars ki tang kunhumdoi da pangthokki ba thoramadu Maharaj Kumari Pragya Devina Maira Chukat Piduna huduk pikhi. Thoramadu da Sanskar Bharati gi State President Subol Bishas General Secretary Sija Gurumayum Sumon Bhattacharji Nongchup Jila gi Vice President Debasis Bardhan Jila asigi General Secretary Somen Debna chingba miyoi sing saruk yakhi. Thoramda onno academy gi lamjing makhada makhal kaya gi jagoi gi thoram su utkhi haina Agartala dagi phangba pawa sina hairi.
ebong 7 brothers na late Konthojam Kalenjau Singha Memorial Cup 7A side knockout football tournament ki champion hoikre. Bororampur Manipuri Bosti Dolu Kasarda ngarang sanakiba final match ta ebong 7 brothers na Om team Jarul Talabu goal ahum amada maithian ki champion oikiba ebong 7 brothers team da trophy galoinana lupa lising kunmanga aduga runners up takiba Om team Jarul Tala Bazar da trophy galoinana lupa lising tara khusinaki manamathum yenthukpagi thoromda Gunadhor Renubala Konthojam Bisesor Konthojam Priyo Biplop Surjamani Binota Orun Gyan Bisnu Bagri Bornomali Punsi amasung Kunjamani na chingba miyoising daista phamki tournament asi Konthojam Priyo Biplop na sponsor tauraga socio cultural center na silangduna pangthokibani ধন্যবাদ। এবার প্রথম প্রাইজ যেটা ফার্স্ট প্রাইজ আজকের যে জয়ী দল আবং তো 7 ব্রাদার্স আবংকে ফার্স্ট প্রাইজটি তুলে দিলেন সহধর্মিনী শান্তিবালা সিং এবং ওনার ছেলে বিপ্লব সিং। আজকের কে কালিঞ্জাও সিংহের স্মৃতিতে 7 এসাইড নকআউট ফুটবল প্রতিযোগিতা তো আজকে সমাপ্তি দিন। আজকে দু দল এখানে খেলায় অংশগ্রহণ করেছে। তো দু দলের মধ্যে এক দল তো জিতবেই, হারা জিতা তো খেলার মধ্যে আছে। আমার পূর্ববর্তী বক্তারাও বলেছেন, আমি আবার এই কথাতে তুলে ধরছি। তো মনে দুঃখ নিবেন না যারা হেরেছে, পরবর্তী সময় ওনারাও আরেকবার জেতার জন্য আশা রাখবে এবং পরিচালনা করে যাবেন। কে বলরামপুরের এই ক্ষুদ্র মাঠে এত সুন্দর প্রতিযোগিতা হয়েছে সেটা একটা ভাষায় আমি প্রকাশ করা যায় না। আমিও এককালীন ফুটবল কিছু খেলেছি এবং ফুটবল খেলা আমার খুব প্রিয়। তাই আমি এই যে আজকের কালিঞ্জাও সিংহের স্মৃতি রক্ষার্থে ওনার স্ত্রী বা ওনার ছেলেরা এই প্রতিযোগিতায় এত অঞ্চলে করায় আমরা ওনার ছেলেরাকেও আমরা ধন্যবাদ দিই।